Chatlib tha sigi manung da MLA sing pun sindura mapung fab lainga kama sem na bahot naragani haina kairao A sigi MLA Laurembam Rameshwar na fongdokre wafamasi kairao A sigi manung chana laiba kiam gai khoirom laikai kiam gai dispensary laira kamade kiam gai mayai laikai da nauna saba Maira Paibi gi Sanglen Singh Sangaba gi thauram da fongdokhibane MLA sina makha taraduna lamdama sigi mapung faba lainga kama thambiyo haiba ase miyam ge kholau khaktana tana mihut singh su kholau ni lamdama sigi chirabatan famasida BJP ge MLA singi marakta khaibung tanaduna mapung faba lainga kama semba ngamdaba haiba asi yamna laibak thibani haike mapung faba lainga kama sembada tangai fadana MLA kuntra gi mathau tai haiba wafam MLA Rameshwar na thamladuna haujik faubada MLA kunhumdoi punsinduna leire walhoriba MLA tareta sisu punsinna ba angam thakta hotnare athuba matamda center na laingak semlaktaba tarabaso state asigi MLA singamata oina punsinduna laingak semnaba Governor Ajay Kumar Vallada wakat cherol lankhatna ba thaurang laukhatle haike amaromda Manipur da thunglakhiba BJP Northeast in charge Dr. Sabit Patra ki khongchat asina state asigi national highway singda chathok chasin tawba yadna leiriba ase yahanna ba hotnaramgani haibagi thajaba chaungna lei haina so MLA asina fongdokhe Manipur is a popular government. Levy have some young Colossoire, and a MLA sing of Colossoina, a tomatum, Semakado, Mali, a double live activity, a BJP, MLA Mark, Messenger, a group, 4 levels in a Punmangam, the dump to Semangam, the same live activity. And the Manipur young Wabasura, Levis in Rakanda, Punbira Kanda, I give Ranagin wine at some Tarung Rakanda, Manipur Maka, Tungi Kalakana, Pulaga, Sakasa minutes.